अहानबदा मरोइबा पाउ Assam Public Service Commission na Manipur ga mari lainana hangkiba wahang number 35 examination deg laukthokre Kuki militant singna nagamyam da akitu zungba pibagi thabak leptrabadi chap chana pakhum pigani FNCC Congress Party bu yaba masing hantarakliba ase makhoina tawkhiba aranba kya miyamna khanglakbadagi para tambiri bani haina BJP na fongdokre Amade Pradhan Mantri Basic Bharat Yojana gi makhada fanggadaba khudongchaba sing online da registration tawba yare Khurumjari Mami TV na sandokchaba Manipuri pau mityeng tabiri bapumna magpo elangbam dilpani chanuna taram okchari hauzik pau sandokna apizari Assam Public Service Commission na Manipur ga mari lainana hangkiba wahang number 35 examination dik lokthokre Assam Public Service Commission na handakta pangthokiba Agricultural Development Officer ADO na lawnabagi examination aduda Manipur ga mari lainana hangkiba wahang number 35 examination asidagi lokthokle haina lokthokre hiram asigi matangda Assam Public Service Commission ki chairman Devaras Upadhyay na Maitai Heritage Society da mail gi khuthangda letter ama tharaktuna hairiba wathok oriba wahang adu examination dagi lokthokle haina khangalakle hairi panbayabadi handakta Assam Public Service Commission na lawduna pangthokiba ADO khara lawnabagi mark cham examination aduda wahang number 35 da chahi ahum helaba Manipur gi issue ase majority oriba maitai gi khulai paiba arambai tengol amadi maitai lipunna thokhanbagi maongda wahan thokpiduna phongdokhibane hariba wahang adupo Manipur da lairiba maru oina maitai gi CSO singna yamna kanna yaningdaba phongdokpaga loinana chathariba irang asida kuki narco terrorist singe khut chauna yauribani haina Assam Public Service Commission da haikiba laikhrabane Manipur da base tauba maitai Heritage Society gi lutingba singna APSC gi thawong ase chumdaba politics ki khut yauba amade maitai community gi mingchat thihanaba thawong ni haina phongdokhibaga loinana athuba matamda controversial oriba wahang number 35 ado examination dig lokthokadabani haina akanba wafam APSC da thamkhibane loinana APSC gi thawong adu nakal namatagi oiba wakhaloni hauzik thokliba irang asida kuki jogi miyoi kya involve tawribane APSC gi maikaidagi examination asigi question setting ase independent oiba subject expert singna sembane loinana examination numit adu yogdri fawba kanamata hangdoktuna yengba yade Maduda kari iri haibadu aikoina khangba leite haina sengdorakle loinana hiram asida political gi oiba khut yaubagi wafam amata leite haire APSC gi khongthang ase Maitai Heritage Society na taramna OE haire Congress Party bu yaba mi masing hantarakliba ase makhoina tawkhiba aranba kaya adu miyamna para tambiri bani haina BJP na fongdokre opposition leader Rahul Gandhi na Bharat ki miyam da council liba hu ase kuina chatloi mipum khudingmak mikap thoklabani haina BJP Manipur Pradesh ke Vice President N Nimbas na fongdokre wafam ase ngasi netyapat chuthek ta leiba thambal sanglen da pangthokpa Paugi mifam amada fongdokhibani mahakna makhata na haikibada opposition party ama oiriba Congress na fajadaba wahai kaya sizinaduna vote hurale haina Bharat ki kachin koya da sandokna ba hotnariba ase yumpham yaudabani makal kaya miyamda aranba wahai kaya haijillaga miyambu lana lamjinba haibase laibak thibani vote ta kanana huran batawi amadi taude haibase miyamna loina mayek sengna khangnaraba wafamne Prime Minister Narendra Modi na luchingba NDA lengak asina tawriba afaba thabak thoram singthabibagi mahutta miyamda aranba kaya haijinduna matam amada Congress Party na lengak pairingai matamda
तौरंबा अरानबा मयाम अदु कुपसिन्नबा होनरे करिगुंबा कांग्रेस पार्टी ना अरानबा अमता तौदे हाइरबदे बोट हुराले हाइना बीजेपी बु मराव सिरिबा सिगे असेंगबा अचुंबा सिंग पुथोउ हाइना फोंदोखे थोलइने मयाम खंगरे कांग्रेस पार्टी अखोगी हौरिबा सही 2014 दगी हौजि फाउदा ममान पंजर हौजि फाउसिदा भारतीय जनता पार्टी ने लुसिंबा एनडीए की लेंगाक्सिना भारत से पृथ्वी की तोंगान तोंगान बा चौखल लेबाक सिंगी लमजेन दुदा कदाई यंग कुकी मिलिटेंट सिंगना इरंग अमसुंग मसिगी मनाक नकना लेबा खुल सिंगदा लेरिबा नागा मिचम सिंगदा हिंसा यावना किहन खंगहनबगी थवोंग कया चथरकलिबसे फुट हिल्स नागा कोऑर्डिनेशन कमिटी ना अकनबा मोओंग द कंडेम तवी हाइरे कुकी मिलिटेंट सिंगना चथरिबा थवोंग असे लेप्ट्रबदे चब चाबा पाखुम पीगनी हाइना कमिटी असिगी माइकैदगी कुकी मिलिटेंट सिंगदा अकनबा वार्निंग तौख्रे FNCC गी इंफॉर्मेशन एंड पब्लिसिटी ना थादोरपा चेरोल अमदा हौखिबा अगस्त की तांग तरा अमसुंग तरागा मंगादा KNFP गी मिलिटेंट सिंगना नागाना खुंदारिबा इरंग अमसुंग मसिगी मनाक नकपा खुल सिंगदा चंगलकलगा किहन खंगहनबा यावना लौमी अमदा मसागी लबुक्ता तमथीना फू चैबगी थवोंग चथरंबा अदु नागा मियामदा अकी तुजुंगबा फावहल्ले हाइरे हाइरिबा कुकी मिलिटेंट सिंग असे अयुक नुंगथिलगी मतमदा फोंगना अफब मखलगी खुलाई सिंग पाइदुना मनिंग तमना चले फोंगना खुलाई पाइदुना चथोक चसिन तौबा हाइबसे मियामदा अकी तुजुंगबा पोखन्नबा थवोंग अमने लोइनना थवोंग असे नागा मियामदा हकथेंगना सिंगनबा अमने मरम अदुना हिरम असिगी मतांगदा मरि लेनबो अथॉरिटीना लौखटपम थोकपा एक्शन लौखट्रबदे FNCC के माइकैदगी तुमिन लैथोक्लोय करिगुंबा गवर्नमेंट के माइकैदगी कुकी मिलिटेंट सिंगना चथरिबा थवोंग सिंग असे थिंग्रबदी नगा तारिबा मफम सिंगदा कुकी की मथक्ता टोटल शटडाउन की खोंजंग चंगसिनगनी कुकी मिलिटेंट सिंगी का हेनबा थवोंग असे मखा ताना चथरक्लबदे नगा सिंगना चप चाना थिंगनबा सेम सादुना लई हाइबसे कुकी सिंगना खंगदबनी हाइरी प्रधानमंत्री विकसित भारत योजना की मखादा प्रधानमंत्री विकसित भारत योजना PMBRY पोर्टल ऑनलाइन रजिस्ट्रेशन तौब हौरे हाइरे पाउगी लिखुनमगी मतुंग इन्ना थौरांग असिगी मतंगदा नौना थबक चंगलबा नहा सिंगदा इंस्टॉलमेंट अनि थोकना लुपा लिसिंग तरागा मंगा पीबा अमसुंग थबक की खुदोंग चाबा फंगहनबा एम्प्लॉयर सिंगी खुथांगदा थबक तौरिबा मियोय अमममगी थादा लुपा लिसिंग अहुम फंगहनगनी हाइरे स्कीम असी हंदकता दिल्ली की लान किलादा पांगथोकपा निंगतम नुमित पालन की थौरमदा प्राइम मिनिस्टर नरेंद्र मोदी ना लाउथोखिबनी हाइरे योजना असी मखादा एम्प्लॉयमेंट लिंक इंसेंटिव स्कीम असिना लाखलिबा चाही अनि की मनुंगदा लेबाक अनौबा थबक करोड़ अहुम लाख यांखै फंगहनबा पांदम थमले स्कीम असिना चाही असिगी अगस्त की लेबाक असिगी मैन्युफैक्चरिंग सेक्टर दा अखन्नबा मित्येंग थमदुना सेक्टर खुदिमक्ता हेना थबक पीनबा अमसुंग सोशल सिक्योरिटी हेंगतहनबा पांदम थमली हाइरी हौरक्लिबा नहा सिंगना मयाई काबा चिंजाक ड्रग सिजनबा हेंगलक्लिबा से थिंगनबगी मायोक्ता पोरोमपाट पुलिस न सिंदुना पोस्टर कैंपेन चथखरे लमदम असिदा इंखलक्लिबा नहा सिंगा मयाई काबा चिंजाक मरु ओइना ड्रग सिजनबा अमदी योनबगी चांग वांखलक्पा असिबु थिंगनबगी पांदमदा
ngasi Imphal East ki Porompat Police Station ki mityeng makhada the Women Social Welfare Association wangkai angom lekai mera paibi sana konung mera paibi Luf Mahabali apun mera paibi kunai Nupi Kunai Chokhat Kanglup Wangkai Ningthem Pukri Mapal Mera Paibi Amade Wall United Club Wangkai Angom Lekai Kapuna Kutsam Naduna Campaign Against Drugs Abuse Haiba Kongchat Amazat Kre Campaign Asigamari Lainana Porompat Police Station Ki OC Sandra Kumar na Fongdurakpada Campaign Asi Pangthokpagi Maru Oiba Pandam De Lamdam Asida Haurakliba Naha Singna Drugs Sizinaba Amadi Yonbagi Chang Ase Ka Hena Wangkhalakpa Masina Maram Oiraga Haurakliba nahasing asibu nisagi ipakta takhiduna khunai asida achouba mangjaba kaya ama lakkadabadagi thingnabagi mayokta police ki maikai hanadagi su drive kaya ama chathaduna lakli adubu police amadi laikai ki club moira paibi singa pullaga drugs sing asi thingminnarabadi nahasing gi punsi kanba ngamgani haibagi pandamda campaign asi Porompat police station na pangthokpani haike Wangkai gi laiba dagi asi ningkem ki mapan ge adi sana kun di mara pai bi mai ben si adi amadi apagi wall club united wall club members in yaur ga apagi campaign against drug abuse hyper pintu makha da apagi program si chatha jabadi masi chatha bagi maru oi maram de bagi khalai ba naharon jeng maru na naharon na nisa chabe hen kala pa adagi ni nisa yon yoli ba mi sing gi mayok tani mayam sat ka dori Loinana sana konung mera paibigi General Secretary Yumnam Ibeyai mana Fongdorakpada ngasi pangthokliba campaign asi drugs na maram oiraga mutkhigadauraba khunai asibu kannabagidamakta achouba lambi amani khunai asibu kannaba honabada drugs sizinaduna leiriba naha singnasu thoklaktuna ima singna drugs ki mayokta changsilakliba campaign asida saruk yaraklaba matamda drugs na manghalaba naha singi punsi kanba ngamgani loinana drugs tingbagi khongjang asida government club mera paibi amade drugs sizinariba angang singi imung manungsu punna thokpiraktuna campaign asida saruk yabiduna khunai asi kannaba hotnaminasi haina phongdorakli Chasingina kopiraga mang thabiraga aikoi mama singna matung de ijaraga masigi thabak se tawba matamda mai pakani aduna nisa sabiriba isa khudimakse sina tungi yumbiren leiba kasigi tungi yumbiren hamakadaba mayam se kanbina bai damakta moisina mangjing tharga thokpirau aduga tungda government Ministry of Consumer Affairs, Food and Public Distribution ki makhada National Food Security Act NAFSA ki beneficiary card holders singda magi fangfang thokpa saktung sing niyam chumna amade mapung fana yohonaba pandam ama oina kumbi AC ki MLA S Prem Chandrana AC asida Prazamiyam ki mihut ama oina MLA oirakhibadage Assembly constituency asige polling station kuntraga mangada mapung oina nupi committee singda sinaduna miyam gi chakthung yohanbada thaudang laurakhiba nupi committee singe fangpham thokpa cheng kilo amada paisa marifuga ngapigani humpuga mangage senfam sing ngasi salan konjinda leiba yumda MLA S Prem Chandrana yanthokre Food Security Welfare Scheme ama oina leibak asida kumja 2020 da Prime Minister na hogdokhiba scheme ama oiriba Pradhan Mantri Garib Kalyan Anna Yojana PMGKAY scheme asigi makhada NAFSA gi beneficiary sing da hak thengnana fangpham thokpa sakthung sing mapung fana yohananaba kumbi AC ki MLA S Prem Chandrana polling gi nupi miyam gi committee semduna cheng saki thabak sing sinarakhiba adugi incentive sing ado MLA na committee gi nupi sing da yen thokibani NG Mani College Kurai Chairen Thongge Department of English Manipuri and IQA Sina State Council of Educational Research and Training SCERT Government of Manipur gi mityeng makhada Manipuri language ase classical language amagi thakta nainaba haiba hiram asida numit nini chupna chatharakpa national workshop ase ngasi nungthil loisinkhre college asigi auditorium da pangthokhiba workshop loisinbagi thoram asida Professor Chungkham Yasawanta former dean School of Humanities MU na chief guest college asigi principal Dr. W Jivan Kumar Singha na president college asigi BP Moirangthem Umakanta amasung Moirangthem Ibotomba assistant professor Manipuri department NG Mani College na guest of honor oina saruk yakhe
workshop loisinbagi thoram asida chief guest oina saruk yakiba professor Chungkham Yasawanta Singhana Manipuri loan chakhat hanba haibasida khwaidagi chawba thodang leiriba aside loan asibu ngangliba aikhoini haibase aikhoina khak karoidabane aikhoina ngasi English nganglaga direct haibani haina longnakiba tarabade madu aranba wakhalon oigane Manipuri loan asi classical language ama oiba amade chanbagi machak maral mathum pumba suna leirabane Jacksil Haudaba Karadagi, Handak loan Karana classical language ki status Pangkiba Matamdadi, Manipuri loan di Pangbangam Kide. Adubu Matam Karagi Matungda Soidana classical language ki status Pangbangam Lakani Haina Fongdoke, Numit Ninigi Oiba workshop Asida, Professor N. Pramodini Devi, Dean of Humanities, Professor K. Hayat Jiren Singh, Department of Linguistics, Assam University Silchar, Professor W. Navakumar Singh, Professor Chungkham Yasawanta Singh, amasung Dr. Longzam Ananda Resource Person Singh oina wangangki. Se sakano de yawe, English de yawe. Aduna koi kasu usite ba culture degi yemo, adegi sa ba thakba mayam bono magkasi school, college bo hara so adegi play nu siguro mayam je. Masi kano degi loksala ine kiwa po bogi dan se. Imphal mongba hanba umangi mayayda leiriba usinbung hairiba mafam ase ason ana singi mapangal kangkhatnaba amadi wakhal lawsing thauna hapiu haiduna mamangaidagi taibang miyoiba singna ira thauram punem jaduna loinarakpa laifam amani haina lining thau mongba hanba thogalupna phongdorakle lup asigi assistant secretary na thadorokpa cherol amada Hairiba mongba hanba kubam asida kumza 1709 dagi 1749 fawba palamba ningthau pamhaibana kumza 1726 da kaithel dagi nung jingsinduna Hanuman Thakur gi murti saraduna laisang lingkhalak bahorakhe matamadu dagi Hanuman latli haibagi mongba hanba umangbo Mahabali umang haiduna maming onthokibana maram oiraga lamdam asigi yek salai cha kayana mongba hanba thongni jabat changba matamda ayet apan kaya ngasi fawwa chathaduna lakle cherol asina makha tarduna hai Manipur State Settlement ki land record ki matung inna dark number 4908 area .9281 acre asina mongba hanba thogalupna irai cha kaya ga irat thongni thoram panglibane amade dark number 4909 area point number .766 acre asina Hanuman Thakur na dakhal tauraga lairiba amane Masina haibadi mongba hanba umangi manungda dak tongan na khaidokuna laiminai haibane adubu hauzik thokliba wafam asina case number 39 of Sebiet Kam Pujari Basaspati Mayum Gyaneshwar Sarmana hairiba misak asina civil court case ama register tawduna lining thau mongba hanbagi thopurel amade ngamthang sinarembi anida lakliba September gi tang tarukta court karaknaba sumon tharakle hariba case asigi matang da thogalup ki maikai degi thamningli ba wafam de ching da su salai cha kaya gi khubam pumna makkuki singna thingjin khre amade Imphal mayon da su mongba hanba laifam lenbo Hanuman latpa kharana changba yaroi haiduna athingba pibada natana court da su matam chupagi oina mitai bu thingjin biu haiba case amaso tawrakliba asida case soknafam thokpra natraga thoktraba haibasini maram aduna aikhoi maselgi marakta khatna chainaba yauduna leiminabagi damak achumba asengba amadi atabi ama fangnanaba akhang ahai amadi leiminariba phurup cha kayana wail binaba haiduna lining thau mongba hanba thogalup ki maikaidagi appeal tawrakle tungda kari oirakani khangba ngamba ningthau maharaj B Bikram Kishore Manikya Bahadur adunik Tripura gi lamyanba ningthau asigi chahi chamaga taraga taret suba mapok kumon birth anniversary thoramda chief guest oikiba Tripura gi CM Dr. Manit Sahana wafam asi phongladuna haike Bir Chandra Manikya Radha Kishore Manikya amadi Birendra Kishore ki matungda aroiba ningthau maharaj Bir Bikramna anauba saklonda adunik Tripura semgatpada achauba thodang lobikibane Tripura lenga ki ICA nasinduna ngasi Rabindra Satabarsiki Babangi Hall number 1 da pangthokiba thoramda Chief Minister Dr. Manit Sahana Chief Guest oike aduga esteemed guest oina Minister Sukla Saran Nauktia MP Kriti JB Deberman AMC Mayor Deepak Majumdar eminent educationalist
Jagadish Gan Chaudhuri na chingba saruk yakhe. Nakal amaromda ngarang Intek Tripura chapter na sinduna Agartala Manikia enclave ta pangthokiba Thauromda Rasmata Bibu Kurmari Devi, head of the royal family Pajyot Kishore Debarman, Postmaster General N.E. Reason Joseph, Lantin Salaiba MT Krita Debarman, Intek Tripura chapter ki convener Maharaj Kumari Pargya Debarman na chingba saruk yakhe. Thauram asiga mari lainana ningthaurel matamgi photographic exhibition amasu pangthokhi. Paugi marak thatna atenba break kamatang longminase. Ini mati gano. Ada betam mo. Sini yung se next time di na check sim na laksi lagat ham karbani ne. Dadarang se jual haba ka amta kita bo. Asum na mayam na machal bo ngap shan lugum. Masigi yung masibu aso yung ngam ko kada batagi next time di na ngap seli. Next time di jual haba di ngap tok na basim bani. Zaman tuk mo isi na bana concrete ka tok mo di na ba matanda. Kapam mo amuk tu na angle aduli. Next time di strength is in the quick. Break ki matungda taram na okchari makhataba pau pijari. Manipuri loan bu Bharat Sangvidhan ki Nipan Suba schedule da chankhiba 1992 August ki tang kun numit asibo ningsingduna handak chahida kuntragamari suba language day pangtokani. Tripura lenga ki Directorate of Kokborok and other minority language na sindhuna Agartala Nasrul Kalak Setrada August kun amasung kun gamathoi numit nini chupna pangthokadaba thoram ase Agartala Municipal Cooperation ki Mayor amadi MLA su oiriba Jipak Majumdar na hogdokpigani thoramda Education ki Special Secretary Arhais Kumar IAS na Guest of Honor oina saruk yagani Director Ananda Hari Jamatiana thoram mapu oigani Kokborok and other minority language department amasung Manipuri Advisory Committee ki members sing yauna meeting da lepna khiba matung ina thoramda special guest oina Advisory Committee ki Vice Chairman Tihais Nil Kumar, MSPI ki President L Joy Chandra amasung MSPT President L Bir Mangan saruyagani numit nini supna thoram asida seminar kabi semilon makhal kaya gi jagoi thoram su yauri hairi. Hauzik amuk national amadi international ki pau pijari. Prime Minister Narendra Modi na chairman oiduna economy gi maru oiba mifam pangthokre. USA gi Donald Trump na Russia amadi ngakpigani India na Russia gi thau lei haibagi matangda mamang tongan ba leibak singi mathakta thamlakpa tarif ki manung chana sada kunga manga leiramba adugi matung ahenba kunga manga amaga hapchinduna punna chada yangkhai yaurakhiba adugi maram yauna maruoiba Economic Advisory Council gi mifam ama ngarang Prime Minister Narendra Modi na chairman oiduna pangthokre. Mifam aduda punna Union Minister taret na saruk yakhi haire. India na USA gi maikaidagi chadharakliba thawong asina maram oiraga China amasung Russia ga ahenba mari thamnaba thabak paikhalakbane USA na India da thamliba chada yangkhai gi tarif ase karigumba chatnaba tarbadi India na hanadigi leirakpa potlam kaya ama export tawbada fanglamba US dollar billion nifu gi senfam adu chauna sokkadaure ningsingba yabadi mamangda India amadi USA gi marakta pangthoktuna lakpa bilateral trade agreement ki taruk suba round adusu yaithokrabane. Mamang tha September 9 na pangthokadoriba Vice President gi Mikhalda hanagi Supreme Court ki ngakpigani Supreme Court ki Richard Judge B Sundarsan Reddy bu India block na Mikhal asida India block ki candidate oiragani haina lauthokre wafam ase Congress ki President Mallikarjun Kharge na New Delhi da Paumi Singha unaba amada phongdokhibane mahakna makhata na phongdokhibada Aam Aadmi Party na India block ta yaudrugasu India block na thadokliba Supreme Court ki Richard Judge B Sundarsan Reddy da soidina sogalakani haina so paumi singda phongdokhe
बी सुंदरसन रेड्डी आंध्र प्रदेश के अकुला मैलाराम खुंगंगदगिनी महाकना कुमजा 1971 दा ओस्मानिया यूनिवर्सिटी के लॉ पास तौदुना कुमजा 1993 दा आंध्र प्रदेश हाई कोर्ट की एडिशनल जज ओइना थौ पुबा हौरखे मसिगे मतुंगदा कुमजा 2007 दगे कुमजा 2011 फाउबा सुप्रीम कोर्ट जज ओइना सु थौ पुरमखे म्यांमार जुंटाना सिविल वार लेरबसु डिसेंबर 20 का 8 ता मिखल पांगथोकलगनी हाइना फोंदोखरे म्यांमार दा कुमजा 20 का 1 दा डेमोक्रेटिक लेंगाक अमो ओइना ओंग सांग सू सीना लुचिंगदुना लेरंबा अदु मिलिटरी ना इंथुरगा अनौबा लेंगाक अमा सेमलकपदगे लेबाक असे सिविल वार सथदुना लाखिबगा लोइनना तोंगान तोंगानबा इथनिक रेजिस्टेंट फोर्स कया थोलक्तुना जुंटागा हौजिक फाव लान सोकनादुना लाखलबसु म्यांमार जुंटाना सिविल वार लेरबसु अमदे अतोपा मॉनिटर सिंगना यानिंगदबा फोंदोकलबसु डिसेंबर 20 के 8 ता मिखल पांगथोकलगनी हाइना फोंदोखरे इथनिक रेजिस्टेंट फोर्स सिंगना कंट्रोल तौदुना जुंटागी लानमी सिंग चंगबा ngamdaba मफम कयासु लेरिबने डेमोक्रेसी सौगतपा फोर्स सिंग अमदे इथनिक ऑर्गेनाइजेशन सिंगे माइकैदगी मखोय मखोयना कंट्रोल तौरिबा मफम सिंग अदुदा जुंटा लेंगा की माइकैदगी लुचिंगबा मिन ओंग लायिंगना महाकी पावर अदु अनौबा लेंगाक अमा सेमलगा मखाताना अदुमक पाइबा यानबा सिलक्लिबा मिखल अदु पांगथोक हलोय हाइना अकनबा वारेफ लौदुना लेरिबने ngarang Rajasthan की जयपुर दा पांगथोकिबा मिस यूनिवर्स इंडिया 2025 ता मनिका विश्वकर्मा मिस यूनिवर्स इंडिया 2025 के टाइटल लौख्रे लाखलिबा नवंबर थादा थाईलैंड दा पांगथोकदबा 74 सुबा मिस यूनिवर्स पेजेंदा इंडिया की ओइना महाकना सरुक यारगने मनिका विश्वकर्मा राजस्थान के गंगानगर दा गिनी महाक हौखिबा चाहिदसु मिस यूनिवर्स राजस्थान की टाइटल फंगख्रे हारे लोइनना महाक पॉलिटिकल साइंस अमदे इकोनॉमिक्स दा फाइनल ईयर सु तमली हारे जबलपुर की सिहोरा लेबा इसाब स्मॉल फाइनेंस बैंक तके लुपा करोड़ 13 की सना अमदी सेल ओइना लुपा लाख 5 लूट तौखिबा थौदोक अदुदा चेनबा मियोय मरी पुलिस न फारे हाइदे पुलिस न फारबा मियोय सिंग असिदा वाहंग पाहुंग चथबदा लूट तौखिबा सना अमदी सेनफम सिंग अदो बिहार दा लेबा मखोयगी मियोय सिंग दा लई हाइना फोंदोखरे लोइनना पुलिस की स्पेशल टीम अमसु सेमदुना लूट तौखरिबा सना अमदे सेल सिंग फंगनबा कन्ना होटनरी हाइना सु फोंदोरकले बैंक असिगी नेशनल मार्केटिंग हेड श्रीकांत फोंदोखिबदा बैंक असिदा थमलिबा सना सिंग असिगे इंश्योरेंस यावी लोइनना हारिबा लूट तौबगी थबक असी थोखरबा मतुंग इंश्योरेंस कंपनी दा हारिबा थौदोक असिगी मतंगदा खंगहनख्रे हाइनसु महाकना फोंदोखे यूनियन मिनिस्टर जितेंद्र सिंहाना लोक सभा एस्ट्रोनॉट सुबांशु शुक्ला के ISS के मिशन बो थागत फोंदोक्लदुना कुमजा 2030 का 5 फाउबदा इंडिया की ओइना भारत अंतरिक्ष स्टेशन सेमलगने सागतकनी अमसुंग कुमजा 2040 फाउबगी मनुंगदा इंडिया की एस्ट्रोनॉटना था लेबाकता सुंगसोय सोदना खोंदागनी हाइना फोंदोक्रे महाकना मखा तारदुना कुमजा 2047 फाउबदा बिक्सिक भारत की पांदम फंगनबा प्राइम मिनिस्टर नरेंद्र मोदी ना होटनरिबसे हाइबा चाही असिदगे ngangkhatna fangba ngamgani haibagi thajaba lei pandam asi fanglaba matungda india gi astronaut na kumja 2040 faubagi manungda thagi lei maida chatuna big six bharat ki pandam fangbagi nungaiba fongdokpaga loina tunglam chatki damak lebak asi sem saba loire haibadu miyam da utkani hairi China की साइंटिस्ट सिंगना अंगांग पोकपा ngamgadaba humanoid robot साबा ngamle चौखटपगी लंबीदा अमदे साइंस एंड टेक्नोलॉजी के लमदा मांगजिल थाना चटलिबा चाइना ना यामना सिंथानिंगाई ओइबा मोंगदा रिप्रोडक्टिव टेक्नोलॉजी चौखलकपगा इरोइनना चाइना की साइंटिस्ट सिंगना मालेमदा अहानबा ओइना अंगांग पोकपा याबा ngamgadaba robot सेमख्रे हाइदे ग्वांगजौदा लेबा काइवा टेक्नोलॉजी ना मरुओइबा थौदांग लौरगा पाइखलिबा थौरांग असिगी मखादा पुथोकलिबा रोबोट सिंगना असेंगबा मियोइबगा चप मानना
मानब मौंगदा था तरा नावपुरगा अंगांग पोकपा ngamgani haina report amana phongdorakle Singapore gi Nanyang Technological University ge PhD graduate Dr. Zhang Qiufeng gi ching makhada paikhatliba thorang asina maram oiraga nupi oibi singna angang unabaga mari leinaba khudong chadaba kya mayum mayoknariba miyoi singda chawna mating oiragani kumja 2026 da mapung fana puthoknaba pandam thamliba robot asi semgatpada चौराकना $10 मरी चंगदौरे यूम पालबा मतई मनाव कया ममित मचा उब फंगदबदगी अवाब कया याउरे अदुबु चाइना की साइंटिस्ट सिंगना सेमगतलिबा ह्यूमैनोइड रोबोट असिगी मतेंगना अराइबा मओंगदा ममित मचा उब फंगहनगदौरे Delhi की चीफ मिनिस्टर रेखा गुप्ता ना ngarang फोंगदोखिबदा Delhi दा एजुकेशन इंस्टीट्यूशन सिंगदा चटनाबा हौगदबा Delhi School Education Fee Determination and Transparency Regulation Act 2025 असे चटनाबगी अयाबा Delhi की लेफ्टिनेंट गवर्नर विनय कुमार सक्सेना ना हाइरिबा एक असे चटनाबदा अयाबा पेखरे हाइरे चीफ मिनिस्टर रेखा गुप्ता ना फोंगदोखिबदा हाइरिबा एक लो असिबो अयाब पीरखिबा असि पेरेंट्स सिंगी अचौबा माई पाकपा अमनि हाइनसु महाकना हाइखे हाइरिबा एक असिगी मतंगदसु हौखिबा अगस्त 9 दा दिल्ली असेंबली नसु वारेफ लौदुना गवर्नर की अयाब ngairek लाखिबने नौना चनगदबा एक असिना स्कूल सिंगना लौरिबा फी सिंग रेगुलेशन तौबदसु खुदोंग चारगा नापिगने खुदोंग चारगनि हाइनसु फोंदोखरे यूमथंगनबा नॉर्थ कोरिया ना की हलकपदगी मायोक्ता साउथ कोरिया अमसुंग यूनाइटेड स्टेट्स के अपुनबा लानमी सिंगना ngarang chahi gi oiba lan oraiba hokre haire pausina hai lan orai khibadu da lebak ani gi lanmi lishing kun henbana saruk yake lan oraiba du da South Korea gi lanmi lishing taraga nipan rom yaure lebak ani gi lan oraiba ase numit taraga mathoi chathagane marag asida US amadi South Korea gi lan oraiba asina यूमथंगनबा लेबाक सिंगी मरकता उमखतनबा थोकहल्लकनी हाइना नॉर्थ कोरिया ना अकनबा वाफम थमलखिबगा लोइनना लान ओराइबगी थवोंग असिना नॉर्थ कोरिया गे टेरिटरी दा लंदानबगी थौरांग तौबनी हाइना मराल सिरखले लान ओराइबा हौखिबा सि साउथ कोरिया अमसुंग US की मथकता मरकता मरुप मपांग ओइजना ngakselgi gi lamda amana amagi mateng pinanabagi pandamda pangthokpani haina South Korea gi maikai fongdokre Ulsi Freedom Seal haina mingthonba lan oraibagi thabak ase South Korea gi Liberian President Lee Jae-myung na tha sigi kunga manga da Washington da US President Trump ka unaduna mifam pangthokadoriba adugi mangoina na sem sabni hairi Aroibada maruiba pau amuhana pizari Assam Public Service Commission na Manipur ga mari leina hangkhiba wahang number marifuga manga examination digi lokthokre Kuki militant singna naga miyam da akitu zungba pibagi thabak leptrabadi chap chana pakhum pigani FNCC Congress Party bu yaba masing hantarakliba ase makhoina tawkiba aranba kaya miyamna khanglakpadagi ni para tambiri pani haina BJP na phongdokre amade Pradhan Mantri Viksit Bharat Yojana gi makhada phanggadaba khudong chaba sing online da registration tawba yare Hausi gi oinadi Mami TV na sandok chaba Manipuri Paulo Shinjare makhata ba pau gi damak midyeng ta duna lebiyo